Image Paodam miyeng tabiribasingbu Binita na taram na oksari. Paodam masigi maroyo pa oina building bylaw indana sabasing mathakta serak pigadauri. Kaksingda irabot degi thoram palan pangthokre. Loinana Environmental Protection da Indiana lusingli. Hauzik mapungayo pa lobirasi. Mahut ki Minister Tiay Siang Kumar na hai Imphal manungda leiriba building bylaw gi matung ina karamba matamda sakhibano haibagi survey tawba loislakle lengaki ek matung ina building bylaw indaba singi mathakta October tang ani gi matung dagi dandi pibagi thabak paikhatlagani wafam asing asi state ki Mahut Department Imphal Municipal Corporation Manipur Police amadi Civil Society Organization sing loyana Irabot Day amadi Gandhi Jayanti lakpaga loyana khwairambang kaithal gi akoibagi amot akai sengbaga marilena Minister Tiay Siang Kumar na phongdokibani Minister na makha taribadi dukan mamangda dustbin thambagi ek dukan phamliba miyam punna violate tawbana lengaki eki matungina penalty pinabagi thabaksu paikhatlagani Environment ta akaiba piragliba sing thingnaba maleng liba punamakna honari masida luna na thamduna hingbada nungaina ba amadi tungi mirol nungaina layana ba miyam punamakna environment kanba amasung luna na thamduna Jati asi malemda masak takpagi saruk yanana ba appeal tawki. Thaurammaduda Mahut ki Secretary M Joy IMC ki mako thongbo official sing amadi City Police ki OC amadi Fire Service ki miyoi singsu saruk yaki. Inna sarkar ke ba karam ba ek penalty si koi set lai existing acts da ko tawrakan adana ko misi sakar ko pandari Irabot Celebration Committee kaksing na sinduna lamyan ba irabot ki sahi jam kulumdoi suba mapok numit thorong asi kaksing district ki kaksing wairi da leiba kaksing wairi ward number 3 community hall da pangthokre thoramadu CPI National Executive Member Dr. Moirangthem Nara CPI Manipur State Council Secretary L Sotin Kumar Hanagi State Minister Tiay Tomba Irabot Celebration Committee Kaksing is Chairman Yambem Saitya CPI Kaksing Local Council in Makok Thongba Lusing Basing Yangkhom Dananjoy Mayang Lambam Iboyama Masung Naurem Chanba Puna Thoroma Pusing Oina Saruk Yaki Ngasi Pangthokiba Lamyan by Irabot ki sahi jam kulumdoi suba mapok numit thoroma duga mapungoy ba saktamdi lamyan by hijam Irabot ki mitamda miyam na laysuk katuna ikai khumnaba utpa lamyan by Irabot na lairaba lomi sinmi amadi Manipur khudai-dama honabiramba kayagi matangda akhangai singna wangangba lamyan by Irabot na iramba isai singda Manipur gi saknairaba sumang kumaigi lilaroi singna jagoi khuthek utpa na mapungoy ba thoram sing oiki Irabot Celebration Committee Morena Sindana Sang Kulumdoi Suba Hijam Irabot ki Mapok Kumonga Marilayana Numi Humnigi Oiba Residential Camp Amangarang Numidang More Haino Makong Lekai de Leiba Ima Kondong Lairenbi Harau Bungda Hudokre Hudopaki Tarmaduda Irabot Celebration Committee Moregi Maroiba Thaupuba Singna Maroiba Mitunglen Sing Oiki Taramaduda Committee Asigi Tongan Tongamba Youth Singna Camp Asida Saruk Yaki Amadi Camp Asida Lamyanba Hijam Irabot ki Matangda Lusing Basina Tauramba Thabak Tharong kaya nahonana amuk singthaki amasung ngarangdagi haudokiba camp asigi nini chanba numita ngasi More town manungda leiriba tongan mafam kayada lamtu sengbagi thabak pangthokre lamtu sengba si More Forest Gate mayadagi horaga Indo-Myanmar Friendship Gate number 2 amadi Indo-Myanmar border gi No Man's Land gi mafam singda lamtu sengbagi thabak adu tathakibani Naharol Sahitya Premi Samiti na sinduna ngasi Zen Dance Academy gi sahi humpurak suba Sahi ama subna observe tawbagi saruk ama oina academy asigi auditorium hall da jananeta hijam Irabot mana amasung khaidem pramodini mana yenthokpagi thora ama pangthokre thoramadu chorus repertory theater gi chairman Ratan Thia amasung Naharol Sahitya Premi Samiti President U Upendra Sharma na chief guest president oina saruk yaki amasung Professor Paodam Nabasandra
former president Naharon Sahitya Premi Samiti na Manipurgi Sahitya amasung Irawat haiba hiramsingda wangangki. Hayeng pangthokadaba saung kulubdoy suba lamyan bahijam Irabot ki mapo kumonga marileyana apunba irei baki mahiroi simpanglo ems na sinuna mga suba lamyan bahijam Irabot ningsing sport painting competition ngasi Imphal College sa pangthokre Tharamasiga marileyana ems ki vice president Saikhom Premjana hai maru oina tungi horokliba mahiroi naharol singda sense of nationalism maraibak nungsiba maraibak ki damakta afaba khanba jati oirakna pandamda sangdamnaba si sinbani ngasi sangdamnaba aduda category ahum class 1 dagi 5 phawba class 6 dagi 10 phawba madi open da tongan ba school dagi mahairoi chonga romna saruk yaki competition sida ahan bani suba ahum suba yauna consolation prize mahairoi manga da selgi mana pigani hairi men peki convener yumnamsa Dilukumar na haikre cap the close ama hapsilaga awang nong pasta ki yelohmi kangada banate north east state kudimata cap satnaba sunya yabang amloi wapama singasi iboy ama sumanila sanglen na pangthokpa citizenship MMN bill gi zonal organization ni phamda Dilukumar na phongdokibani mahana makhata aduna thasi kumanga amasung kuntauta pangthokpa north east forum for indigenous people NAPIP ki central council na lokhiba waraki matugina north east state singda khongjang October ahumda cap ki mayokta sangsinaba laukiba warepsing thabak to onthoknaba ngasigi mifam pangthokpani one national one language haibas da namduna hindi satna halaknaba honarabadi madugi mayokta NAPIP na lepkani north east state ki miyamna akanba khongjang sangsingani cap parliament ta puthokna bill pass tawna ek onthoroklabadi north east state singda karigumba hiram amatada cap satna hanba yaba ngamloi haiki ngasi khanana ba aduda Manipur ki tongan ba civil society organization sing lusing bising loyana social activist RK Ranendrajit na sing basu yaki hairi Junior Social Scientist Hub Kaksing na ing solising ni tara mga dagi sa sarakpa Mission Non-Violence ki saro amo oina aiba Biramangol Pukrambam na October 2 dagi 13 phawba ahingsagi paujal puba khongsa ama sakadori Bhakti Swarup Damodar Swami Lusing Purel Sichubam Akaba aiba Arambam Samarendra Singh Babu karigidama halibano hingsagi pambaina mangoinaba pangalgi lan toklasi ahingsagi wangurolna lamjingba wakhalgi lan tawrasi haiba paujal pudun sakadabasi lakliba tha October gi tang anida saknairaba iba amasung Gandhian Rajkumar Jaljit Singhana ya school hero hanba lekai Imphal dagi lamthagani hairi Layoi kraba ipai pusingidama kachaba langban tarpan usopta lairibata tinkraba thawai singidamak ningsing u pambi thabagi palan ngasi mai pakna loisinkhre sahi asigi tarpan hoba numit tang 15 thama palising 18 langban gi 13 ni panba numit tagi lepta sarakuna ngasi loiba numit phawbada miyangi asauba mateng loyana u chara hakthengana yenthok pamadi hinghanbagi palanasi mai pakna loisinki palanasiga mari lena en munal maitai Range Forest Officer na haikibada aikhoigi kaitharakliba environment sibuk kanbada samasa sigi masing yamlaba harau kumai singa sigi saruk kharadang oirabasu aikhoina kaithokpa ngamlabadi aikhoina aikhoigi soksilakliba environment asibu khara makhaidi soidana kanba ngamgani haiba wakhalonda numit 15 ni chupna palana si sasarakpani ngasigi tarpon loiba numita tarpon usokat kiba kaksingi mafam 12 da tongan ba makhalgi u chara chamri yankhai rom yenthokuna palana si loisinki munalna haikibada tarpon uso hobo numitagi ngasi phawada puna usara lisingani sangwa rom praja singda hakthengana yenthokhi pangtholiba tarpon uso plantation movement asi asuki matik mai pakhi maramdi praja singna tarpon loikhrabasu usara thakigani haina asetpa thajaba thamlakhi sahi khudingi meragi noma panba numitagi hauda numit 10 ni chupna chathabada kaksing Khongnang mari phangbada laiba ima panthoibigi irat thongni thorang ngasidagi hokre nongpok panthoibi sanglen lo khongnang mari phangba kaksing sinra numit 10 ni chukna chathagadoriba ima panthoibi irat thongni thorama sigi ngasi ahanba numita amaibi amadi pena khongba yauna ima panthoibi bu laijai irolnungdagi igoujabagi thoram pangthokhi thoramadida maitai na punung sijaba yokhatpa pamjaba kaksinggi tongan balup miyoi sing amadi ahal laman ima iben kyana saruk yakhi Numit 10 ni chupna
Ima Pantobi Irat Tony Thoram Pantokazuriba Sida, Lamdamasi Miam Saru Yabiranabasu, Nongpo Pantobi Sangle Lo Konang Mari Pangba, Kasingi Maika de Miam da Pauzelakli. Skylark Music Band Mayaloi Sang Kaksina Sinuna, Anirang Suba Layat State Thaki, Lebak Ningbai Say Sangdam Naba Amangasi Kasing District Kasing Posupa Lekai de Leba, Library and Information Center Kasing Mipun Sangda Pantokre. Manipur Tongan Tonga Pam Kadagi Lakpa, Inkalak Liba, Saisakpa, Saisakpi Yankaina Saruk Yadana Tasigi, Kunmatoida Preliminary Round Pantokuna, Final Round Idama Saisakpa Saisakpi Tara Mari Kangalaba Tungdangasi, Final Round Gi Sangdam Naba Pantokibani, Nasigi Sangdam Nabaduda, Ho Ima Pokna Pam Ima, Komlang Laman Singlamloy, Pari Imom Pangan Basa, Maday Nungsa Maming Tangaire, Amasung, Haibok Sing Sang Maming Tangaire, Haibalebak Ningbai Say Mayasing Asikaktada, Sangdam Nabadu Pangtoki. Pangtoki by Say Sangdam Nabaduda, Ningthozam Homendro, Tawalna Ahanba, Wairokpam Anju Senglay, Hairok Part 2, Litan Makong Nani Subamasung, Moirang Tem Punima Sanu, Hairok Part 3, Litan Tong Wang Mana Ahum Subamana Pangki. Ngasi Sangdam Nabaduda, Moirang Tem Inakunbi, Hanagi Kaksing Municipal Council Sir Pasana, Atoba Mitung, Dr. Nomaitem Pramodini Lecturer Kaksing Higher Secondary School Kaksing na Thoram Mapu Amasung, Pukrambam Sanahal Councilor Ward No. 4 Kaksing Municipal Council na Akanaba Mitung Oina Saruyaki. Tarong Yato Mitung Oikibi, Moirang Tem Inakunbi, Hanagi Kaksing Municipal Council Sir Pasana Hai, Isay Haibasi, Kwaidagi Pabahida Amani, Wakal Warakpa, Nungaiba Kudingda Isay na Awaba Potapam Oiri. Isay sakpa hitrabasu ngahaktang isay ngangthokpana wakalgi awaba pumba kauribani haina phangdokhi. Friendly Environmental Warrior FEW Jiribamna Sinduna Jiribamgi Bidyanagar Maning Lekai Mandop Dami Phama Phamduna FEW Hillgard GP branch ama hangdokre amadi uchara kaya su thakre ngasigi branch hangdokpagi tharamasida Hillgard GP branch ki oina N Brojeswar Singh President L Nonigopan Singh BP L Ranjan Singh General Secretary T Nikhil Singh Treasurer amadi members oina K S Rajkumar Singh L Kishan Singh T Bikel Singh K Camelia Devi S Taruni Devi na Pampaiduna branch asi hangdokre amadi uchara kaya su thakre ningsing bayai Jiribam district da gram panchayat taruk leibada ngasigi asi tharaga GP ahum da FEW branch hangdokre. Senior Citizens Parang Kaksing na sinuna Malengi ahal oiraba oirabi singi Numit International Day of Older Persons ki palan thoram lakliba tha October ki tang amagi ayuk pung 12 makai tabada Library Information Center Kaksing ki auditorium da pangthoklagani pangthokadariba palan thoram asi United Nations ki sahi ki theme The Journey to Age Equality haiba sidani thoram asi ki manung chandalam damasi ki sahi maudra suraba amadi ahal oiraba oirabi Humdra Mangagi Mapam Dai Kai Kumnaba Utpagaloyana Ngamjaba Kudol Tamgani Haina Senior Citizen Parang Kalsingi Executive Committee ki Charol Amana Kangalagli. Ibudo Nongda Laren Pakang Bagi Mangarak Suba Piral Singkapagi Thorangasi Kanglada Pangtokre Thoramasta Bisnupudagi Takelambam Toibi alias Rajas na Haiki Ibudo Nongda Laren Pakang Ba Kuntraum Doi Subai Edida Iha Hana Maidingu Ningtho Oramatungda Androgi Kambi May Oklaga Iha Hana Kanglei Piralas Singkatki Hairiba Piralas na Maide Kogi Kanglei Pasta Ladiba Kanglei Zai Kogi Ningtho Yamna Matik Magul Laina Palami Haiba Takli Aduga Ipa Ipugi Lining Hairiba Lairik na Puyada Hairam Bagi Matungina Ibudogi Piralasi Kanglada Singkalakani Amadi Hanagi Ipa Ipugi Lining Hanjalakani Haina Takpirami Madugi Matungina Aikoina Salai Jak Kudimak Amadi Tungi Warigidamak Loyana Zing Tamgi Miam Tangdu Laitana Sak Asida Lainabagidamang Nongda Laren Pakang Bagi Piralasi Handaka Mangarak Suba Oina Singkatpani Masida Pari Puri Dagi Lakliba Puya Sing Miam da Kangan Bamatam Yore Haibagidamakta Mikap Tok Nabagi Tanza Adu Lauraga Ngasigi Thoramasi Pangtokpani Haiki Utra Sangren Mamanga Sumaina Naka Sangai Mahidokuna Ibudo Pakang Bagi Lining Horaktuna Hanegi Ipa Ipugi Lining Asemot Hanjilakani Haibagidamakta Ikoina Salai Chak Puring Makidamak Amadi Tungi Puari Maitei Singi Amadi Singi Tabi Tandu Laitana Nainabagidamaka Akoigi Chak Asida Yorokpadagi Indo Nongda Laren Pakang Base Handaka Mangarak Suna Irala Sechikachabani
Tara suba amasung taramathe suba IRB lobagi return test lakliba October tara mga phawbagi manungda government asina sinbidrabadi democratic oiba khongjang kya sangsilagani haina all Manipur IRB PET Successful Candidate Association General Secretary Longjam Brojena ngasi Manipur Press Club ta pangthokpa press meet ta phongdokre Brojena makhata na hariba pirep asi candidate amasung guardian singi convention ama tawraga tungda lorokpa warep ni sarkar asna return test asi ahumlak postpone su tawrure amasung government asna tha ahungi manungda haidokani haina su assurance pikhiba su laikre adubu ngasi phawba haidok pidana lairi government asna candidate singi interest ta October 10 mga phawgi manungda haidok pinaba appeal tawrakli Manipur People Bill 19 Center na essence pidringi manung lamdamasda atadakam laitan sanglak liba mito miyan sa singasi niyam sumna sanglak pra natraga sanglak tabra sanglak labasu kari thabaki amadi kadai da lairibano haiba khangdok na bagidama JCLPS na mathang tha October gi saisa anidagi Manipur miyang loyena mito khandok pagi drive sangsinba horagani haina JCLPS na matam thakre ngasi kai sampata leiba JCLPS ki office sa pangthopa pawgi mempha amada committee asi convener YK Direna haiki Kumza lisengai tara inthoidagi JCLPS na miyang loyena lamdamasda ILP natraga masiga manaba ek amasana hangadabani haiduna akanba khongjang changsinduna lakli khongjang asigi manung channa kumza lisengai tara mangada mahiroi Robin Hood thawai thaki kumza lisengai tara nipanda Manipur Legislative Assembly na mito miyan za khandok nabagidamang Manipur People's Bill 2018 pass tawki adubo ngasi phawba mito miyan za khandok pai khongthang amata positive oidabana JCLPS na bilasi SNP dri phawba lamdamasigi sanglak liba mito miyan sa sing yengsinaba drive sangsinaba warep lobani drive asi lekai da lairiba club mera paibi singamadi lamdamasigi CSO singa khusamaduna puna sangsaminagani ahan bagi oina NIS ani Imphal Jiri amasung Imphal Silchar lambi da lairiba local club mera paibi singa khusamaduna sangsalagani abok shubiriba shualiba singado madu aikoi interstate migrant workmen regulation ek ki matuina madu ek tugi rules and regulations singdo ngakna salan bigadabani madu ngakna salam daba sing aikoi labor department amasung Manipur police department ka kusam narkanda makoi da lokhatpam thokpa thabak sing lokhanaba koi hairagani Ranjita publication na puthokpa Laisrang Kumar na iba Nobel Yong Leisabi Monkey Girl Koba Nobel ngasi haunabi matungina Manipur Press Club ta asamba tharama gloina phongkhre Nobel phongbagi tharamadu da President Manipur Sahityam Parishad Imphalgi President Ibohal Kangjam IS Kangjam amsung Manipur Literary Specialty Imphalgi President Samlalapam Pralhad Sharma na Sigges amsung President Oiki phongkiba lairiki maramda senior journalist Manindra Koncham na wangangki Tha sigi amadai kuntra phawba tha amasung pangthokadoriba Rashtriya Poshan Ma campaign gi sarwama oina ngasi ICDS project ngasina media rally angawadi haiba thimda kaisampat leimazam lekaidagi kaisamthong phawba khongcha ama chatkre khongcha sasaruya ki ba kaisampat junction sector gi supervisor Thoksom Lakshmi Priya na paumisingda haiki khongcha si kaisamthong AC gi supervisory marina pullaga satpani makoi singa dudi supervisor Pritam Momota Bino amadi ai samana worker helper singasi puthotuna khongcha asi satpani haiki khongcha asi gi maroya pandamdi angang khatan tana miyam na masiyoy basinjak sana bagi awareness pibani aikoina sinjak sa matamda pangcha da saraga so phaba oide aduna masal suba sinjak saraga masama u phabalamda ma oina baloena tungi yumbi puthokna ba madi leiriba miyam asi masama u phana leina bagi damaktani aikoina haksang phana leirabadi ana ye kidamak sel chatpasu phagani aduga miyoy bagi wakhal khudima ingna sikna leiba ngamhali miyoy bagi wakhal asi ingna sikna lehalabadi lebak asisu wathok lanthok leitaba ingzik palamdama ohenba ngamgani haiba asini Clean and Green haiba thimda Green Club Sangai Pro Kabui Youth Organization SKYO gi ahanba mapok kumon thorangasi club asigi sanglena pangthokre thoramasida club asigi president Gaishungpu Gangmaina haiki SKYO gi mapok kumon asiga marilena cleanliness drive ama sathaki masiga marilena angangsingda cleanliness ki awareness ama pangthokki awareness asigi manungda u thabagi thoramsing su pangthokki loena sahi ama supna cleanliness awareness ama su sathaki World Heart Day 2019 ga marilena My Heart Your Heart haiba thimda Society for Health and Education pangaina sinduna pangai community hall da nomagi oiba free heart checkup camp pangthokre Carsion Micro Lab Limited and Sun Pharma Laboratories
sponsor makhada pangthokiba free heart checkup aduda Imphal East ki chief medical officer Dr. K.S. Indra BJP Khundrakpam Mandal gi president T.S. Nando Maitai Manipur Heart Care Society ki president Dr. K.S. Kalamadi Khundrakpam SC Senior Citizen Society ki advisor I Mani Su saruk yaki Environmental Protection da India na lusingli wapamasi Prime Minister Narendra Modi na mahaki thagi oina pangthokpa pukningi wagi thoramda phongdokibani October 2 da lebak yampham kudingda pangthokadriba Fit India Plogging Run Indian Government na singani lamjen sena lambida taramba phatahudi khungakadabani Sardar Vallabhbhai Patel gi mapok kumon palanga mailena October 13 da senggadriba Run for Unity da su miyam saruk yabiyo haina PM Modi na appeal tawki Single use plastic sinaba toknaba su panki malemna India bu khudam oina yenglibani haiki haksang phaba India ama oinaba churu thakpa toklasi haiki e-cigarette thaklabadi haksang sokte haiba lana thajanabi ama lei masi aranba wafamni haiki masanupi sing Lakshmi ni haina Indian culture da singthari lakliba magi kumai Diwali da khungangda town da amadi sahar masanupi singbu puning thogapagi thoram pangthokpiyu haiki Dakar oidraw polam sing pithokpagi hainabi thamsi leba salariba tourist mafam 15 da koiba sanabasu PM Modi na phongdoki sarang naba wakhal leitana parkha thaba ngamnabagi suggestion tawbirau haina PM Modi na mahiroi sing oza sing amadi mama mapa sinda appeal tawki legendary singer Lata Mangeshkar ga wari watai tawkiba dusu PM Modi na ngasigi pukningi wadagi thoramda saruk yaki India si thodo hendokpa mioi kya ge ponapam badantana makoi karma gi lamdam suni Sister Mariam Teresa bo Pope Francis na mathang thagi se taram da sen amani haina lauthok lakadoriba si sauthoksaningai ni haiki Sanabagi Pauda Manipur University Sports Committee Kansipur gi miyang makhada Kha Manipur College Kalsing na sinduna ngarang dai tharakpa N Surendra Singh Memorial MU Inter College Weightlifting Men and Women Powerlifting Men and Women and Best Physics and Men Tournament 2019-20 ngasi Khan Manipur College ki multipurpose hall da loisinkhre tournament se hodopagi tharmadu da KDBBA gi president KSS Gunadhar na Sigges Kha Manipur College Kalsing principal P Raghuna Phangsan gi president du college asigi physics department ki head associate professor M Sanaton amadi commerce department ki head associate professor Y Rajuna guest honorsing oiki tournament asigi inter college powerlifting gi nupi competition da kg nipu tereki category da SK women college ki mongai thing singsitna first kg yankai thoi category da SK women college ki Grace Yumnam na first kg yankai tereki category da SK women college ki K Junyata Devi kg humpom de category da MB college ki Konthauzam thoibi kg humjain thoi category da na Imphal College ki Puja Moirang the amadi kg Marpu Marigi nupi ki category da SK Women College ki Priya Laisram na first ta ki Inter College Powerlifting Competition 2019-20 Mandana kg humputaru ki category da Kha Manipur College Kalsing ki N Singkhai ngan bana first kg yankhai apan category da Kha Manipur College Kalsing ki M Rajesh na first amadi kg humdrani pan category da MB College ki T Satish Maitai na first ta ki Inter College Weightlifting ki nupai kg humpuma thoi category da Bir Mangol College ki S Naresh na first amadi kg humdra taru ki category da Moirang College ki N Samsan na first ta ki nupi ki weightlifting ki kg humdra ma thoi category da Puja Moirang them na first ta ki Mr. N Surendra Singh Memorial Manipur University Inter College Best Physics 2019 ki oina kg humpui kanukta Government Polytechnic ki Yumnam Hemosandra Maitai na first kg humpu mangai kanukta NG College ki Roni Moirang themna kg humdra ki kanukta Regional College ki Robert Mayang Lambam kg humdra mangai kanukta Thobal College ki Nongthombam Sadananda amadi kg Marpu kanukta Kaksing Kuno College ki Sagrakpam Kishan na phasta ki aduga Inter College Best Physics 2019 ki Champion of Champion na Kaksing Kuno College ki Sagrakpam Kishan Singana champion oikre Hausia roibada maroy pam kahna pizari Building bylaw indana sabasing mathakta sairak pigadauri Kaksingda Irabot Day gi thoram palan pangthokre loinana environmental protection da Indiana lusingli ngasigi di image Paodam pijaba matang solution jare miyang tabiri basingbu khurumjari